सरकार से कौ कौन लेबाक से सही मंगा मंगा की डेमोक्रेटिक सिस्टम एलेक्ट तौर प्रजा मैं भोट थादर काब मियोई हुंफू साब असेंबली में लई मधुगी मनुंदगी मेजोरिटी होइबदुना सरकार से सरकार पाए काउबदुम तौब्रे कोई मणिपुर की मियाम से मधु निंजंगनब होनपोत मरमक्ता अखंग यावननी चिंग दा ऊ thage yadaba पाक तना thadage yadaba लमोइराबनी कोइस अदि खरदि फादोरि हंदकति हदि फादोरि खरदि खबसल लिबे मयाम जे हेनवंद्रोसिबो Ching da Uu thage haibasu yadaba Loktak pada nga macha thadage haibasu yadaba yamna sathiba lamdam ama oirakle haina Chief Minister N Birena pendaba phongthokre Wafam ase ngasi Loktak pada pengba macha thadaba amadi nga yokpa society marida nga yokpada sisinaba lang amadi nga yokpada changba machak matum sing yendokpagi thoramda Chief Minister N Birena phongdokhibani ICAR CIFRI Barakpur Loktak Development Authority amasung Fisheries Department apuna sinduna Sendrada leiba Loktak Inland Waterway da pangthokiba thoram aduda Chief Minister N Birena hai chahi manga gi oina miyamna thagalakpa mihut humfugi manungda majority oiba party na lengak paiba lamdam amani haibasi miyamna kaunabugum tawrakle Ching da Uu thabada amadi Loktak pata nga macha thadabada miyamna athingba pirakano Manipur gi singsang pareng ase asang aman umang wamangna pik thalalase Loktak pata yelongai dagi leraklaba housingna mutki gadawraba nga macha crore ama metha manungda thadagani ngasi thadariba pengba macha ase puna lak amani nga macha sing ase chawraklaga lamdam ase gi miyam amadi Loktak pata gi nga faduna hingliba singna makoi gi imung puna gadawribani nga fabada electric amadi battery sizinaduna nga faba thengnarabadi faraga chairak pigani lamdam asida nga gi pothok hengganaba BJP lenganam mamangi term dagi Loktak livelihood hodokre Loktak livelihood ki makhada Loktak pat semkanaba lupa crore tara manga kaithoktuna laikrabani adubo COVID-19 laichana maram oraga kumang chawshina thabak paikhatpa ngamkide adubo hojiki COVID laichot ki fibam phagalaklabanina atuba matamda thabak paikhatpa hauragani Sanfam adudagi hoji faubada lupa crore ani makhairom sizinakre lemhoriba sanfam asisu Loktak semgatpada loina thadagadawribani Loktak ke akoibada Revenue Department apata piram libase puna listing taranithoi chahunganifu marini aduga masigi manungda illegal encroachers machina chahunga khufutara mapani Loktak Protection Act listing ani taruki matung ina kumza listing ani taruki matung dagidi Loktak ke akoibada lampata piba yadrabani adubu Revenue Department na aranba mongda pata yamna pithoklamle waithau chingda pata piram bada chenaba Revenue Department ke official ahum so faganaba tauragani haina Chief Minister N Birena makhataki Loktak की प्रोटेक्शन एक्ट 2006 सेम की बनी सिगी मतुंग ददी पता पीबे याद रबन अदवा कोई रेवेन्यू डिपार्टमेंट इस वाइद यावो रेवेन्यू डिपार्टमेंट इसिंग मनु असाइद जे पता ngang मन सरकार मले जे काउ कौनबदुं तो लेबाक से सही मंगा की डेमोक्रेटिक सिस्टम एलेक्ट तौर प्रजा मैं भोट थादर काब मियोई हुंफू साब असेंबली में लई मधुगी मनुंदगी मेजोरिटी होइबदुना सरकार से पाए काउबदुम तौब्रे कोई मणिपुर की मियाम से मधु निंजंगनब होनपोत मरमक्ता अखंग यावननी चिंग दा ऊ thage yadaba पाक तना thadage yadaba लमोइराबनी कोइस अदि खरदि फादोरि हंदकति हदि फादोरि खरदि खबसल लिबे मयाम जे हेनवंद्रोसिबो Loktak से खबसल लिसु करि युसु असें खबसल लिसु Loktak मणिपुर प्रजा मयाम गिनी मणिपुर की चिंग मणिपुर प्रजा मयाम गिनी संग थमजे हाइबनी उमंग वामंग फजन योखलगा थमजे हाइबनी पाछे फजन कल्लगा थमजे हाइबनी ngasi pore miyang si mayam chana namna koi jana mate mayam ngami mayam na pharaga mate yonjaraga imung hingjaro ayana akoi thadaga doisi me tha manung da nga masa crore mane koi thadaga doisi Ngasigi thoram aduda Fisheries Minister Asdingo Moirang SG MLA T Santi Thanga SG MLA T Rovindro Kairao SG MLA El Rameshwar Mayang Imphal SG MLA K Rovindro LDA gi Chairman M Asni Kumar ICAR CIFRI gi Director BK Das na atuba mitunglen oina saryaki